Lakhipuronline puthokchaba megi tang 13 irai numit ki Khomjinba Pao tabirasi ahanbada maroiba Pao Silchar gi modhutilada nupi amagi izat mangan khibagi thodok kamari lenana tongan ba lup kaya gi mihut kangbu kayana kasar gi DC amasung Assam gi Mukhyamantri da wakat charol pisin khre Assam da oirakliba COVID-19 gi fibam asi yenglaga handak chahi gi kalen suti megi tang 15 dagi June gi tang 13 phawba oiragani Manipuri National Council MNC gi Central Committee dissolve tawkhre Manipur gi saknairaba aiba keso irengbana laikidabada Tripura gi tongan ba lup kayana awaba phangdorakle amasung Assam da ngarang nauna miyoi lising manga ga chamri ga humpunipan COVID positive oiba thengnare laichada sina ngarang miyoi humputara manga sikibaga loinana sikibagi apunma masing lising amaga chamapan marphumari sukre Hojik mapungoi Pao tabirase Silchar gi modhutilada nupi amagi kai khumnaba mangan khebagi thodok aduga mari lenana Trinamool Congress ki General Secretary Dr. M. Santi Kumar Singhana Luchingba Modhutila Lamdamgi Nupi Kayamarum Golena Ngarang Sagol Senumit Megi Tang 13 da Kasar gi Deputy Commissioner Kirti Joliga Unaduna Memorandum ama pisin kre Thodok adugi matangda administration tumina laisiliba amasung hojik phawbada medical gi report laktabagi matangda penda pafongdok khibagolena matungda asiguma makalgi thodok asi lamdam masida thoktanaba Maral leiraba miyoi singbo ahakpa chairak pibinaba DC ki mafamda taksinke mahak sunupini haina phongdokladuna DC na mahak ki maigedagi pangba yaba mateng pangani haibagi thajaba pirakhi hairi hiramasi ki matangda sonai kendragi nauna karakhiba MLA Karimuddin Borbuya ge meeting chingsiladuna mahak ki mafamdasu thodok asigi matangda Dr. M. Santi Kumar na paudam khre Lebak miyam nasu changsiliba khongjang asida sagot piu haina mahak na makhata na phongdorokhi Kasargi Deputy Commissioner Srimoti Kirti Jalli gi mafamda Modhutila area gi various community Maithei Ikoi Bengali Hindi Bashi Muslim community mayam nupi mayam la agasu disida Ikoi gi Modhutila gi ichallama kadam haina mafam adugi miyo humna rape tawraga ngasi phawbada tuminna district administration leise karigino haibagi wahang pahomuri da mukta disida ikoi laksabani disida ikoina memorandum pire athuba matamda medical gi report pending ori base bithokpiu adugi mathakta maikoi bu bail pibiganu capital punishment pibiu amashung hairiba mafam aduda matungda asumna thodok thoktanabagi damakta akanba aikoigi administration dagi ngak senbagi thoram tawbiu maikoi ahumbu sasti pigadabani maikoi ahumbu sasti pibada thengnaba yaba lantheng aikoi thengnagani amashung district administration na masida michang ni khai naibidana natraga angam mathogi power sizinaraga politically motivate tawdanabagi damakta aikoina mahakin famna haije mahakna haigi magi sunupi amanina magi maigedagi tawbu yaba thorama taikatkani Ani subada bai sunai kendra ki nauna khalbe MLA Karimuddin Borbuya ki miyang china singsinjai ai mahakim famna telephone da wa haigre mangonda su personally aina district general secretary mo na Trinamool Congress ki maid ki chithi ma email de igre mahak thangle mahaksu mahaki matam masida mahana MLA hoina leiringi matam sida mafam masida sing mo thodok thoktanabagi damakta section view haiduna thorang lokhat pi haiduna aina mangonda chithi ibani ado matang asida leipak miyam nasu aikoina Tangsidiba Tawdung Asida Shogat Piduna Karam Haina Aikogi Ichel Sibu Justice Pibigani Haibase Mayamna Tawung Mapam Sana Matam Sana Tawgai Sijina View Haina Hajaraga Mayam Degree আমরা ওই শান্তিদা যেটা যে কথাগুলি বললো ওইটার পরিপ্রেক্ষিতে আমরা এই প্যান্ডেমিক সিচুয়েশনের মধ্যেও আমরা 50-60 জন মহিলা একত্রিত হয়ে আমাদের সমাজের দুশ্মনেরা আমাদের এটা কোনো জাতি গোষ্ঠী বা কোনো বর্ণ হয় না শয়তানের কোনো জাত হয় না তো ওই শয়তানটারে যাতে আর দ্বিতীয়বার মাথা উঁচু করার যাতে সুযোগ দেওয়া না হয় আমাদের ডিসি ম্যাডামের কাছে আমরা এটাই বিনম্র আবেদন নিয়ে এসেছি উনিও একজন মহিলা আমাদের মতো তো উনিও যাতে আমাদের সাহায্য করেন আমাদের বরাক ভ্যালি তথা আমাদের আসাম ভারতের সব মহিলার ক্ষেত্রে যাতে একটা উদাহরণ হয়ে দাঁড়ায় যে এরকম মহিলার উপর নির্যাতন করলে কিভাবে বাকি জীবন কাটাতে হয় ধন্যবাদ Haukiba megi tang mapanda Silchar NIT campus manakta thokiba thodok adugi matangda Kasar gi Deputy Commissioner Kirti Joliga unaduna maiphagi maigeidagi President Thangjam Brojenna kudiek piba wakat cherola mangarang sagol senumit megi tang 13 da pisin khre
Wakatcherol aduda nupi adugi hojik oiriba hakchangi phibam asibu athuba matamda medical support tobiu haina pankhibaga loinana victim gi medical report cheksinna sinabinaba amasung awaba nanglaba nupi aduda compensation athuba matamda pibinaba maiphagi wakatcherol aduda palle Handakta Kasar Jila gi manung chanbada Silchar NIT gi manakta leiba Modhutila gi mapuroba laikhidrabi mitei chanura amabo miyoi ahumna ijat mangan kibagi thodok adubu World Meitei Convention WMC gi General Secretary Yambem Arun Mitei na thadorokpa video amagi kuthangda pendaba phongdoragle WMC na Assam gi Chief Minister da wakatcherol ama pisinduna mara leiraba singbu ain gi oiba matik chaba chairak pibiu haina memorandum aduda palle Memorandum ki copy amasu Manipur ki Chief Minister da pisinduna mahagnasu Assam ki CM ga wari sanaduna mateng pangpina bataksinki Thaudok asiga mari leinana Honorable Chief Minister of Assam da ngarang mak World Meitei Convention gi oiba memorandum ama pisinki ikai khumnajariba Chief Minister gi pukning chingsinki madudi Masigi case asida chenariba miyoising asi aingi oiba proceeding chathaduna matik chaba aingi oiba phangpham thokpa matik chaba dandi adu phangan biu haiduna Assam da Manipur gi Meitei masing yamna tajade aduna maram oiraga akhoibu lusing binaba lamtak binaba lusing basu yamjade aduna maram oirakanda ikai khumnajariba Chief Minister of Assam gi pukning amas ikok nonjari Meitei chanura asigi justice yamna thuna phanghan biu haiduna ikai khumnajariba Manipur gi Chief Minister dasu ngarang mak WMC gi oiba warol adu yahonjaki Chief Minister of Manipur na pukning khara thatabiduna Assam gi Chief Minister da yamna athuba matamda pau phaunaduna Meitei chanura asigi justice phangnaba hotnabada khumang chausan biu haiduna amukka hanasu nonjari yamna hena penjadabadi hojik phauba medical report phangdari makha tarakpada atai association organization CSO NGO maira paibi luk khuding makna Meitei chanura asigi justice phangnaba khongthang khuding makta WMC nasu sagat kani haiba wafam asi thamjaraga tension jage thagatchari Assam da oiragliba COVID-19 gi phibam asi yenglaga Class 1 dagina Class 12 phawbagi academic ta thoidokpa chaitheng pidanabagi damak handak chahi gi kalen suti July gi tang amadagi hauraga July gi tang 38 phawba oigani haina leplamba adu ngarang sagol senumit megi tang 16 da Rajya asigi Education Department ki Principal Secretary B Koilan Chakraborty na thokpa cherolamagi matungina handak chahi gi kalen suti chaliba me thagi tang 15 dagi hauraga June gi tang 13 phawba oina piragani haina lauthokre Manipuri National Council MNC dissolve tokre megi tang 12 amasung 16 da phamkiba virtual mifamna kupna khannaraba matungda MNC gi VP Y Upendra Singhna MNC gi Central Committee dissolve tawkibaga iroinana MNC da yauramba active member sing amasung Guwahati da leiriba masak naiba miyoy kayaga pullaga Manipuri People's Front MPF haina mingthonba loop ama semnanaba warep laure haina MNC gi General Secretary Ingang Amagi WhatsApp message amata phongdorakle Union Public Service Commission UPSC na megi tang 19 ta pangthokani haina leplamba chahi asigi Civil Services Preliminary Examination jaithokre leibak asida hojik oiriba COVID laichet asina maram oiraga porikha si October gi tang 10 da oina pangthoklagani hairi Manipuri loan amasung sahitya chawkhanaba honabada achauba thodang lobiramba Manipur gi saknairaba aiba Ima Khol gi Founder Secretary Keso Irengbana manung matam sadan laikhidabada Tripura dagi tongan balup kayana awaba phongdorakle Marup Pauche gi maigei dagi RK Tarunjit na awaba phongdulduna Mapan Manipur da phongba Manipuri loan gi Marup Pauche yokhatnaba honabada oja sinamateng kayasu pangbiki haina phongdorakle Manipuri Sahitya Parishad Tripura gi General Secretary Langonjam Biramangolna awaba phongdokladuna
Mapan Manipuri Sahitya Lup Kayaga Samnaramba Aiba Amani Haina Singthaki Lamyanba Sangstha ki Secretary Khetrimayum Madhavina Lamyanba Sangstha ki Thoramda Tripura da Ahanba oina lengbirakiba Oja Keshoga loinana Tripura gi khungang kayada Meitei gi khongul likhi Mahakna laikidabasi Manipuri Sahitya gi achauba mangjaba mani haiki Patriotic Writers Forum Tripura State ki President Gurumayum Biplop Sharma nasu aiba sina manung matam chadana laikidabada awaba phangdoraki Pau gi marak thatna atenba break ama COVID-19 dagi adom amati adom gi imung manungbu tung koina asoi angam yaudana leina bagi damak icham samba pathap ahum haibadi kut sa toina hambiyu mask upa kaubiganu amasung social distance thambiyu Assam dangarang COVID laichadasina laikan naramba miyoi lising mariga chaniga tramapan phaduna hospital thadokre Parakpagi changna chada marfumanga dasamik manga mapanda hantaragli Assam dangarang nauna miyoi lising manga ga chamriga humpunipan ki masada COVID positive oike haina haksel loisangdagi thadorakpa media bulletin amada phongdoragli positive oike ba sing adugi manungda Kamrup metro dagi miyoi lising amaga chamaga humbutara humdoi Karimganj dagi miyoi marfutara mari Hailakandi jila dagi miyoi marfumathoi aduga Kasar jila dagi miyoi chaniga niputaruk yauri Rajya sida laichadasina positive oibagi apunba masing lakh ahumga lising tara manga chamnga yankhai mari usukre layeng chathaduna leiriba active case ki masing lising nipuni thoi chamaga nipumari da hengalakre Assam dangarang nauna miyoi lising manga ga chamri ga humpunipan COVID positive oiba thengnare Assam dangarang miyoi humputara manga sikibaga loinana sikibagi apunba masing lising amaga chamapan ga marfumari sukre Manipur da haukiba pung kun marida nauna miyoi chamgaga humpugi masada COVID-19 positive oiba thangnakre apunwa positive oikibagi masing lising kunthra tret chamgaga marfutara truk oiri miyoi chaniga yankhai humdoi phaduna hankibaga loinana pharakpagi chang chada marfu humdoi dasamik tare taruk oiri layeng chathaduna leiriba active case ki masingna lising mangaga chamgaga humpu mapanne Manipur dangarang laichadasina miyoi taratret sikibaga loinana laichadasina sikibagi apunba masing chamgaga kuntaruk sukre Bharat ki haksel amasung yaipha yumba loisangi pau matungina haukiba pung kun marida leibak asida laichadasina sikiba mi ki masing lising mariga chamaga kun oikhi Aroibada maroiba pau amukhanna Silchar gi Modhutilada nupi amagi izat mangan khibagi thodok kamari lenana tongan ba lup kaya gi mihut kangbu kayana Kasar gi DC amasung Assam gi Mukhyamantri da wakat charol pisinkre Assam da oirakliba COVID-19 gi pibam asi yenglaga handak chahi gi kalen suti me gi tang 15 dagi June gi tang 13 phawba oiragani Manipuri National Council MNC gi Central Committee dissolve tawkhre Manipur gi saknairaba aiba keso irengbana laikidabada Tripura gi tongan ba lup kayana awaba phangdorakle amasung Assam dangarang nauna miyoi lising manga ga chamri ga humpunipan COVID positive oiba thengnare laichadasina ngarang miyoi humputara manga sikibaga loinana sikibagi apunba masing lising amaga chamapan marfumari sukre Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare